ꯇꯧꯖꯔꯤ ISTV की मणिपुरी पाउ मियंग ताबिरिबा पुमनमकपु ताराम नोक्सरी अहानबदा मरु ओइबा पाउसिंग इंडिया की निंगतम इहौदा थवाइना पोंथा पिख्रबसिंगदा इकाई खुमनबा उत्तुना अथौबसिंगी निमित मणिपुरदसु पांगथोखरे सोशल वेलफेयर डिपार्टमेंट की मखादा लेबा एम्प्लॉयीज सिंगना थबक निंगथिना तौद्रबदी मखोइगे सैलरी पिरोय हाइना सोशल वेलफेयर मिनिस्टर नेमचा किबगेना फोंगदोखरे इंडिया अमसुंग म्यांमार अनिगी नुमित की बिजनेस समिटना लैंड रोड परमिट अमसुंग वीजा ऑन अराइवल अथुबा मतमदा याहन्नबा लैबाक अनिगी लुसिंगबसिंगी पुकनिंग चिंगसिनख्रे हौजिक मपुंग ओइबा पाउ पिजरी इंडिया की निंगतम इहौदा लैखिद्रबसिंगी मफमदा इकाई खुमनबा उत्तुना अथौबसिंगी निमित थौरम मणिपुरदसु पांगथोखरे होम डिपार्टमेंट सिंदुना थौरम असि इम्फाल की जेम हॉल दा पांगथोखी थौरम अदुदा मणिपुर के गवर्नर डॉक्टर नाजमा हेप्तुला चीफ मिनिस्टर नोंथोंबा बिरेन ऑपोजिशन लुसिंगबा अक्रम इबोबी मिनिस्टर एमएलए सिविल अमदी पुलिस की मकोक थोंबा कयासु सरुक याखे महात्मा गांधी की मितमदा गवर्नर लुसिंगदुना लैसु कतुना इकाई खुमनबा उठखे अयुक पुंग 10 मिनिट यांखै मापनदगी पुंग 13 फावबा साइरेन खोंगदुना मिनिट अनि तुमिना लेपखे पुंग 13 मिनिट अनि दगी 13 मिनिट अहुम फावबा अरोइबगी सिग्नल पीबा साइरेन अमुक खोंखे मिनिट अनि तुमिना लेपलिंगै मनुंगदा हाईवे अमसुंग कैंपस एरियादा गाड़ी सिंग चटनाखिदे सोशल वेलफेयर डिपार्टमेंट की मखादा लेबा एम्प्लॉयीज सिंगना थबक निंगथिना तौद्रबदी मखोइ की सैलरी पिरोय हाइना सोशल वेलफेयर मिनिस्टर नेमचा किबगेना फोंगदोखरे वाफम असि सोशल वेलफेयर मिनिस्टर अमदी सोशल वेलफेयर डिपार्टमेंट के ऑफिशियल सिंगल लोइनना बिष्णुपुर डिस्ट्रिक्ट की डिस्ट्रिक्ट सोशल वेलफेयर डिपार्टमेंट खुदक की ओइना यंगसिनबा चलुबदा फोंगदोखिबनी महाकना मखा तारादुना डिपार्टमेंट असि एम्प्लॉयीज सिंग थबक निंगथिना तौद्रे अमदी चांग नाइना ऑफिस काद्रे हाइबगी कंप्लेन लाकपदगी खुदक की ओइना यंगसिनबा असि चटपनी डिस्ट्रिक्ट सोशल वेलफेयर डिपार्टमेंट बिष्णुपुर की ऑफिशियल सिंग थबक कादना अटेंडेंट रजिस्टर निंगथिना मेंटेन तौदना लेरंबा थेंगनरखी लीव एप्लीकेशन सु निंगथिना अप्लाई तौरम खिदे मिनिस्टर न मखा तारादुना डिपार्टमेंट असिदा लाकपा मिपु खुदिंगमग एम्प्लॉयी सिंगना निंगथिना लोइना बिबा मथौ ताई ऑफिस समदि तौफम थोकपा मरो एबसे चांगकया नीति नियम सुमना थमगदबनी डिपार्टमेंट असिगी एम्प्लॉयमेंट सिंग द पीरिबा सैलरी सिंग असि प्रजा मियाम गी थबक तौनबनी हाइखि सिंगना लाकरेगा ऑफिस द पुंग बारो दु सुमी कारक्ति पुंग दिसु कारक्ति हाइबगी मरम होइदुना कोई ऑफिस चेक तो बचपने में कोई अटेंडेंस चेक तो का देबा मयाम दो एक्सप्लेनेशन इबीरेगा एंगोंदा जो है नंगाई इंस्ट्रक्शन पीबीरे थबक तो देबा ऑफिस का देबा नो वर्क नो पे है इम्प्लीमेंट तो रखनी प्रजा की सेवा तो देबा मीसिंग दो नो वर्क नो पे गे रूल एप्लीकेशन तो रखनी मांगना पाखातारादुना मिनिस्ट्री ऑफ वुमेन एंड चाइल्ड वेलफेयर डेवलपमेंट मखादा नुपी सिंगी ओइना पाइखतपा स्कीम सिंग निंगथिना मथौ तौरिब्रा हाबसु यंगसिनखे मिनिस्टर की खोंगसत अदुना बिष्णुपुर डिस्ट्रिक्ट इम्फाल वेस्ट समदि इम्फाल ईस्ट की खनगतलबा स्कीम पाइखतलिबा मफम सिंग चतुना यंगसिनखि मफम खरददि स्कीम सिंग मवोंग मरिल तादना थबक तौरंबा थेंगनखि नुपी अमा अंगांग सिंगी ओइना पीरिबा स्कीम सिंग असि निंगथिना पाइखतबा ताराबदि डिपार्टमेंट की माइकैदगी अकनबा थबक लौखतलगनि हाइखि डिस्ट्रिक्ट रदा ngasi सरप्राइज विजिट चरुबदा मिनिस्ट्री ऑफ वुमेन एंड चाइल्ड वेलफेयर डेवलपमेंट ऑफ गी मखादा पाइखतलीबा नुपी सिंगी ओइबा स्कीम सिंग उजाला अमसुंग स्वाधा होम सिंगदा जिंगसिन लुबदा लेफम थोकपा फिबमदा लेरंबा अदुगा लेरमदबा थेंगनरे मदुगी मतुंग इन्ना एक्शन पाइखतकनी इंडो म्यांमार लेबाक अनेगी निमिनिनी की बिजनेस मिटना लैंड रोड परमिट अमसुंग वीजा ऑन अराइवल अथुबा मतमदा याहन्नबा लेबाक अनेगी लुसिंगबा सिंगी पुकनिंग चिंगसिनख्रे ngasi निमित असिगी अरोइबा अनि सुबा निमित की मिफम साइगांग रीजन गे चीफ मिनिस्टर सेक्रेटरीएट डॉक्टर एम मायंग नमोनिवादा हौदोखि मणिपुर की महत सिंधुना सरुक यारिबा एमएलए ना मणिपुर की चीफ मिनिस्टर का साइगांग की चीफ मिनिस्टर का टेलीफोन की खुथांगदा वारी सानहनखि साइगांग की चीफ मिनिस्टर ना मणिपुर की चीफ मिनिस्टर एन बिरेनबो म्यांमार दा लाकननबा इनवाइट तौखि मणिपुर की चीफ मिनिस्टर ना सु खुथांगदा साइगांग की चीफ मिनिस्टर इम्फाल दा लाकपिनबा हाइखि
Government Palace Monewada Sathaki Bamid Aduda, Myanmar Chamber of Commerce ki Maikaidegi, Mapangi Lebak Singi Matengaloinana, Agrovest Industries Ama Saigangda, Linghatling Madiga Apamba Putoki. Sisa Hospital gi Managing Director Dr. Palina Tamu Amasung Kaleda Sizagi Branch Hangdoktuna, Analayang Lamda Sothariba, Miamgi Mateng Pangning Bagi, Wafam Pukatki. MLA P. Brozena Myanmar da English School Hangdokpagi proposal pukhatki MLA Y. Sursandrana Manipur da Afava University Mangalai Masida Myanmar na Mahimasing Tamba Pamlabadi sit khara khaktuna thamba yai Act East Committee ki convener R.K. Sivasandrana Myanmar India Maru Aina Manipur Saigang Anigi Lainarakpa Awanungai gi wari singning singladuna Karigumba Hiram Amatada Kaidoknaba ngamlaroi daba mari asi land road permit amadi visa on arrival gi khudong saba hek laibada cross border ani asigi thengnari ba state ani asida chaukhatpa amadi nungsinabagi sang wangkhalakani haiki Miyamna Rajniti wala singidamak hingbiganu Rajniti wala singna Miyam kidamak hinghansi haina Consumer Affairs and Public Distribution Minister Karam Shyamna Phongdokre Wafamasi Mahaki Kendra ki tongan ba polling station kutra mapalge Praja Miyam ga haukiba sahi ki August thadagi hakthengnana unaduna Miyam gi chaukhat thaurang sing amadi award apa sing khana nainabagi loisinbagi thauram amada minister na phongdokkibani Ngasi kakwa assembly kai da pangthokkiba thauram aduga mari leinana minister na makha taraduna miyam gi mihut oiribe sangi wakhallo sing miyam ga punna khangmina ba habasi politics tawribe sing yamna maru oiba posakni miyam na rajniti wala singi damak hingbi ganu rajniti wala singna miyam gi damak hinghansi miyam gi thogdang loi oiriba MLA minister singna paikhalakpa chawkhat thawrang gi thabak sing da su miyam na mateng pangbiyu haiki vote kariba aina khanjariba sumba or natragana vote loibaga sahi pawa adi phadring ngi matamda langdabal kendra gi mafam kunthra ma thoida adi kunthra ma panda selaga aigi wakhallon aduga mayam gi wakhallon adi share tomina bagi aduga praja bu kaukthokta bagi wakhallon se masini aina media gi khuthang da maruina bijaningi se Normal people singna tawbangam da bathaba kaya differently able or basingna tawri haina Consumer Affairs Food and Public Distribution gi Minister Karam Shyamna Phongdokre wafam singa si tapokpi bazar langthabal kunjada persons with disabilities ngi oiba community based rehabilitation project ama hogdokpagi thoramda phongdokhibani Spastic Society Manipur na sinduna pangthokiba thoramga mari lenana Life Saver Manipur Blood State Blood Cell National Health Mission DIMS Blood Bank Welfare Association for the Blind amadi Welfare Club Langthabal Kunjaga khusamnaduna blood donation camp amasu pangthokhi Persons with disabilities oiripa T.S. Subhasandrana mahakna siraba matungda mahaki hakjang adu donation tawragani hainasu lauthokhi amadi tongan ba hiramda maipaklaba differently able oiraba mioi taratasu certificate amadi kodol posting piduna pukning thaugatkhi thoromga mari lenana chief guest oina saruk yakhiba minister Karam Shyamna makataraduna miyam mima nadre haiduna differently able oiraba mioi singna sontaduna laibagi matam natre hakhi Miyoibasi akui shona pitor khudong ngakani ai disable way de haidana aina yamna thaunandana hingadaba natte aina aigi leijari ba talent aigi sagi caliber aduga aigi honnaba ngamba level da adi penthongna hingbase masi akui khudingmaki adi magunne Thauramga mari lenana athoiba mithunglen oina saruk yakhiba education minister T.S. Shyamna differently able oiraba miyoi singidama skill development program sing paikhatnabagi damak level department ki senthang makhada sanglen ama athuba matamda Spastic Society ki complex ta saragani haiki site tagi suksoi soidana level department tagi aina skill development gi phajaba sangama lupa lag yankai muki ama suksoi soidana ain pigani guideline yaba yadawai thoba semdoga ama pigani skill development gi akoi handicap oiro mayam sigi kari area de skill development to yawe fund ina suksoi soina ipija ge na mayam thamjarang asima Bharat Puning tamna ba hatnaramba Mahatma Gandhi bo hatkiba Naturam Gosebu BJP ge laingakna lai onthokle haina Manipur Pradesh Congress Committee ki President TN Haukip na Maral Sikre wafam singa si Congress Bhavan da pangthokpa Mahatma Gandhi na laikidabagi humbudra suba mapokumon gi thoramda phongdokibani
ngasigi thorom aduda Manipur Pradesh Congress Committee gi lusingba kayana laikhidraba Mahatma Gandhi gi mitamda laisukatuna ikai khumnaba utki President TN Haukipna makataraduna Mahatma Gandhi bo hatkiba Naturam Gose gi oiba laisang ama BJP gi laingakna Gwalior da saduna Naturam Gose bo lai onthokle Bharat puning tamba purakpada chauba thaudang laukhiba Mahatma Gandhi gi Bharat adu Naturam Gose gi Bharat onthorakpa tarabadi Bharat ta lairiba miyam pumbagi tungi laibag kari oigadabano haibangamdre Manipur Pradesh Congress Committee nadi Gandhi gi Bharat ama oinana ba hotnabada angamba thakta hotnagani haina phongdokhi India du natre Naturam Godse gi India lakpa taradi ekhoi India macha loi namak pominaba Tanjama lakatoba male adu kidana isor da khurumjari Gandhi gi India amuk hanjinbi ra'u haina National Students Union of India na sinduna Gandhian thought Godse RSS and its ideologies habisda no mogi oba khanana inaba mifam ama Johnston Higher Secondary School la pangthokre thorom aduda Center for Peace ki director Dr. Levan Sarto Manipur Pradesh Youth Congress ki President Amir Hussain Secretary Malem Khomba NSUI ki President Bankim Chandra Susar Yakhi Youth Congress ki President Amir Hussain na RSS ki Hinduization amasung kanglup naiba wakalol asidagi aikhoi lapthoksi India ningkha tamnana ba hotnabada Mahatma Gandhi na laukiba thaudang adu haurak liba naha singna khangan ba mathau tai haiki Gandhi adum ba mahaki wakalol duni kuna we want Gandhi's India I want to photo nasi koi tu message tu dipang kuni mata muni tonga mai koi section dai koi masih message yo laga Manipur government ki Art and Culture ki director Dr. K Susila na Ukul district ki Poi village ta thengna na satuna lamdam asigi puwari ga mari lainaba mafam kaya marum yangsin kre kongsat aduda tangkul furup na kundari ba khul asi mitai amade Manipur ki puwari ga mari lainaba mafam ama oina lairamba thengna ki Poi khul gi lusingba singna khul asigi singthak Indo Myanmar gi border pillar sama kuntaruk sama kuntaret ki paringda matam amada China natraga Thailand gi Myanmar fauraga Poi village yorakhibani haiba masin manau anina chak thongduna sarame haiba nungna saba lairang amade masigi akoibada nungna famfam semduna phamlambagi khudam singlai border pillar anigi marakta lairiba nachan amadi soraga naknariba Poi khulda mitai yumfam hairaga khangnaba mafam amasu lairi Poi khul amadi mitaiga naknaba mari leinai habasi lengdraba khudam oire hiram asigi matangda hena kupna thijinbagi tangai fadaba leire haina director K Susila na phongdorakhi tungda border pillar gi mafam singda yangsin ke naknaba ekhoi masim manau amata dagi horok minabane haibase ekhoi na maita yumpham aduga masim manau anigi sak thongbam na singba ase uzarapadagi ekhoi na masi yamna naknaba amani haibase ekhoi na lengba yadraba amani Armed Forces Special Powers Act ki matangda India ki lanbigi makok General Bipin Rawat na kari sukhana ningai natraga provision kara semdokpagi thoidokpa darkar leite haina phongdokhiba wafam Manipur State Council CPI na kanayangdaba phongdokre Bipin Rawat ki wangang asi tamthiraba ain asibu sukpam pamdaba ruling party BJP ki wakalol adumak leibak asigi lanmigi makokta amuk hanna media ki kuthangda phongdok hanbani haina CPI na lawi India gumba democracy chatpa leibak amada thawong asi tayona ba amadi lanmigi lengak manba wangang ni haire hoji marakthana break amatang laujari The Blossom School, well begun is well done. Moirangkhom and Changangai campus affiliated to BOSEM. Admission for 2018 now open for classes baby to class 8. School topper in SSLC 2017, Chanjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Anuba sahi ge loinana Imphal Finance ki sahi kun manga surukpa silver jubilee na lakpasida mayamda loan ge oiba achauba offer ama pizari two wheeler pabiba singi ahanba lakpa customer sanbada 0% interest ta loan pizari document su yamdaba guarantor su yaudaba kaino famdana khanjana leiri dibo nangoru hojimuk lahoruro aidi laurure
ब्रेक तुंगदा तरामना ऑक्सरी मखातबा पाउदा नाउरिया पखंग लकपा केंद्र की मनुंग दलाइबा हियांगथांग अवांग लेकाई की सीएस प्रियो कुमार की थोंगाल दगिना ए रंजित की थोंगाल फावबा किलोमीटर अमा सांगबा ड्रेनेज हियांगथांग मयाई लेकाई अवांग अपुनबा सिंगलुपना ममांग सही की सेप्टेम्बर अमदी अक्टोबर थादा जेसीबी सिजिनुदुना कोटलबा मतुंग सिंगलुप असिना कलबर्ट हाप्तुना लुपा लिसिंग हुंबुद्रारोम चंगना सेमजिलबा मतुंगदा हंदक इखंग खंगौदना मतम अदुगी हियांगथांग जीपी की प्रधान सरंगथेम सैलासनाना देबीना हौजिक जिला परिषद मेंबर ओइरिबी अमदी मेंबर सरंगथेम थोइबना MJNI EGA की साइन बोर्ड अमा थेचंदुना सिंगलुपना सेमलिबा ड्रेनेज अमदी कलबर्ट की पैसा लुपा लाख अहुम खरे हेनबगे सनफम लौथोक लमले हाइनंगासी सोशल वेलफेयर क्लब हियांगथांग ममांग लेकाइदा पांगथोकपा पाउमिसिंगा उनाबा अमदा सिंगलुप की सेक्रेटरी लोइतोंबम अमुबना पाउमिसिंगा फोंदोखरे अथुबा मतमदा सिंगलुपना पुथोखिबा सनफम हंजिलकनबा खंगलबसु हानगी प्रधान अमदी मेंबर ना तुमिना लेसिनबा असि अथुबा मतमदा मरी लेनबा ना अथॉरिटीना मियंग संगबियो हाइना फोंदोरखि CHP कुमा दगिना अहोंग सांगु रंजि पोगी रेलमा कोई तौदना सेमजबा असि इखंग खंगौदना कोई की हियांगथांग प्रधानना साइन बोर्ड अमा MGNRGA हाइबा साइन बोर्ड थेचलगा हाइबा थेचल मगा सिगी पैसा जी लखोखरे खोंगजोम पुलिस स्टेशन की मनुंग चना लेबा समराम लमखाइदा मसागे आयरन गोरोड्रेज के फर्नीचर हांगदुना लेबा मियोय अमंग असि सखंगदबा सिंगना नोंमैना कापतुना हाटलमले थौदोक असि ngasi numit yungba matung pung ani makhairom taba matamda thokibani थौदोकतुदा लेखिद्रबा मियोय अदुदी चारांग पाट मनिंग लेकाइदेगी थोकसोम रतन सही निफु तरुक अपोपा जुगेश्वरने महाकी मकोक्ता नोंमै मरु अनि पानबगी दाखफम लेरमी महाकपु कनाना करिगिदमक्ता हाटलम लेबनो हाइबा चपचाबा पाउदी फंगद्रे अदुमा पोमियोय असि हौखिबे सही इंग्लिशिंग अनि तरामंगा की सेप्टेम्बर थादा मसागी हेक ममौ नुपी की नुपी ओइबिगी इकाई खुमनबा मंगालुबगी केसता कोर्ट नमराल पिरुरबा मियोय अमनि हाइरे हिरमसिगी मतंगदा खोंगजोम पुलिस ना केस अमा रजिस्टर तौख्रे तेंगनोपल डिस्ट्रिक्ट की अवार्ड अपासिंग सेमगत पिनबा KSO तेंगनोपल ब्लॉक ना गवर्नमेंट की पुनिंग सिंगसिले ngasi तेंगनोपल डिस्ट्रिक्ट हेडक्वार्टर्स ता पांगथोकपा पाउगी मिफम अमदा KSO तेंगनोपल ब्लॉक की प्रेसिडेंट H Daniel Matina डिस्ट्रिक्ट हेडक्वार्टर्स की दमा गवर्नमेंट ना सेनबा सही असि बजेट ता अखन्नबा संथंग हापियो डिस्ट्रिक्ट हेडक्वार्टर्स असि तंगाई फदबा ऑफिस बिल्डिंग सिंग DC SP ऑफिस डिस्ट्रिक्ट हॉस्पिटल डिस्ट्रिक्ट एंड सेशन कोर्ट CMO DSO नसिंगबगी मतिक साबा इंफ्रास्ट्रक्चर सेमगत पियु हाइके स्कूल सेशन होद्रिङैदा कंसर्न एजुकेशन डिपार्टमेंट ना स्कूल खुदिंग दा पीगदौबा यूनिफॉर्म ने अदुगा टेक्स्ट बुक ने सेशन होद्रिङैदा पीबियो रिसेंटली CM ना लॉन्च तौबा एम्बुलेंस तो अखोई 10 डिस्ट्रिक्ट दा पीगदौबा हिल डिस्ट्रिक्ट दा पीगदौबा जो अखोई तेंगनोपल दा फंगदबसे करी मरमदा हाइबसे अखोई सु खंगनिंगी मणिपुर पुलिस की ओइना तोंगान तोंगान बा IPS अमदी MPS ऑफिसर सिंगी मरक्ता फम होंगदोक होंगजिन खरा लाइख्रे मणिपुर के गवर्नर ना आयाबा पीरे हाइदुना DP की डेप्यूटी सेक्रेटरी ना थोकिबा ऑर्डर अमदा इम्फाल ईस्ट की SP कबिब के IPS बो SP CID ओइना थौबाल डिस्ट्रिक्ट के SP इंचार्ज मेघचंद्र बो इम्फाल ईस्ट की SP इंचार्ज ओइना SP CID गौतम बो SP थौबाल ओइना SP इंचार्ज कक्सिंग W सिंगजित बो SP इंचार्ज नोने ओइना अदुगा SP इंचार्ज नोने बो 8 MR के कमांडिंग ऑफिसर ओइना कामजोंग डिस्ट्रिक्ट के SP इंचार्ज P मंजित बो सेकंड MR के कमांडिंग ऑफिसर इंचार्ज ओइना थौपुरगनी हाइरे मसिद सुनतना अतै अतोपा पुलिस डिपार्टमेंट के ऑफिसर करगी फमदसु अहोंग लेख्रे सीजा आई केयर फाउंडेशन NPCB अमदी कैसामपाथियम लेकाई डेवलपमेंट कमिटी ना पुन्ना सिनुना लेमना मिट लायिंग बगी कैंप का लोइनना ngawdong लेबेसिंगी लेमना सर्जरी तौनबगी कैंप अमा कैसामपाथियम लेकाई कम्युनिटी हॉल पांगथोख्रे कक्सिंग पुलिस नंगरंग कक्सिंग कैथेल एरिया दा थिबहुंबगी थबक चथबदा जर्दा खैनी तलब यावना हक्चांग सोकनिंगाई ओइबा पोलम कया मरुम फागतख्रे
OCS Nandababu Sarmana Pagalaba Polam Singasi, Food Septiki Kambuda Sinaraga, Lokat from Topatabak Local Halagani, Makatana, Mayakaba Nisagi Polam Singi Mayokta, Akan Batabak Lokat Kani Hairi, Palel Police Station OC, MS Nam the Luzingba Police Kambu Amanasu, Palel area the Yamla Bahidak Managi Polam Sing, Pagat Lehairi. Mahatma Gandhi na lekitaba numit January 13 ngasi lebak asina anti-leprosy day thoram pangthoknari Lions Club and Leo Club of Thaubal IRDO Wangbol anina sinduna anti-leprosy day thoram Wangbol na pangthokre thoram aduda Lions Club International District 322D Region 10 gi chairperson Joy Oinam Lions Club Thaubal gi President M Rajendra Dr. CS Renubala IRDEO gi Secretary KS Kumar Susar Yakhe February Tarahum de Faba Chathagadaba Leprosy Awareness Campaign CMO Office Complex Thaubalgi National Health Mission ki Conference Hall da Hogdokre Thoromaduda Laurembam Gram Panchayat ki Pradhan ke S Sanahanbi CMO Thaubal Dr. N Jayanta Kumar DPM Thaubal CS Basanta Susaruk Yaki Spas Leprosy Awareness Campaign asi Thaubal District ki PIC Tarahum de so pangthokli Campaign asiki manungda miyamba wakal tahan na ba yumthong kuding da satuna pangthokani hairi Anti-leprosy day ki Thauram District Hospital Churachandpur da pangthok pagaloina na Spas Leprosy Awareness Campaign hogdokre Thauram aduda Churachandpur ki DC Shamlal Punia District Leprosy Officer Churachandpur ki State Medical Officer yauna mari lenaba singna saruk yakhi Ideal Girls College Students Union akampana sinduna college asigi sahigi ari anau sinabagi Thauram pangthokre Thauram aduda Usekon East Zilla Parishad member Seram Niken college asigi principal Dr. T.S. Subodha Chandra Susaruk Yakhi. Thaubal Police Commando Masung Kunmapan Suba Assam Rifles ki Apun Makangbu Amana Wangu Nupa Marup Thong Manakta Thiba Humbagi Thapak Sathabada KYKL ki active member Ama Tha Asigi Kuntareta Fare Hairi. Police Department ki PRO ki Serol Amana Phagalaba Mio Asigi Maming Irengbam ki Chandra Zahini Punipal Apokpa Ziban Langjing Azawbada ki Hauzikna Wangu Mamang Sabal Laibani Mahaki Mathakta Wangu Police Station na case ama lakhatuna thikat pahore hairi Kumbi Mayai Lekai digi and Tombi Masako ba Mio Amana Irak Maku ama kallaga Environmental Social Reformation and Sangai Protection Forum amasung Kumbi Police Station na laiba Commando Team amada khusin narakre Assam gi Jirighat Kasar Lalpani Part 2 dagi Nur Hussain Laskar Kauba Sahi Kunithoiram Suraba van driver ama Hokiba January Mapanda Manipuram Thangba Jiri Thong Mathak dagi Sakhangdaba Mioi Kharana None Fauba Waiduna Pukhraga Hauzik Fauba Langla Langjil Amata Khanghandana Thambabu Yaningdaba Phongdoktuna Hayang January 13 dagi National Highway 38 Imphal Jiri Lambi Pung Humbudrani Thoigi Economic Blockade Chatharagani Haina Janaklian Parishad Barak Valley Assam ki President Jiban Talukdar na Phongdokre ngasi pangthokiba paumisinga unaba amada Manipur Sarkar na chap chaba thabak ama lokhalakani habidagi ngasi phawba ka henba khongjang changsindana lakhibani Manipur ki Chief Minister da Jiribam DC ki khuthangda memorandum su hokiba tangkunma panda pisin khrabani adumakpu ngasi phawba chap chaba thabak amata lokhalaktabadagi phirep asi lawrakpani haiki नहीं देता है उसको संतुष्ट लेने के लिए हम लोग इकोनॉमिक ब्लॉक करने के लिए प्रस्तुत है Global Sappers Community Imphal Hapna Sinduna Lamboy Khonang Khongda Laiba Permanent Exhibition Center da Improving the State of Youth Haiba Thimda Imphal Zambori Haina Mingthon ba Youth Festival ama February tang ahum dagina tang manga phawa pangthokani haina Global Sappers Community Imphal Hub ki Creator Elizabeth Okram nangasi Manipur Press Club ta pangthokpa pawmisinga unabada phongdokre Festival asida India gi mai paklaba engineer kaya laktuna naharol singda pukning thawgatpa wafam kaya phongdokani haiki Event koina aham basu oi banina event se koina kitang koi ki sub theme oina khaidok seiba first of all event ki theme se youth value creators of tomorrow hairaga semja ki Churachandpur da lairiba Assam Rifles na District Administration Churachandpur amadi District Medical Authority ga punna kusamna duna Indian Army ki Operation Sadbhavana gi makhada noma gi oiba medical camp kam awareness program ama as Scotland Village da pangthokre Thoram aduda henglep kendra gi MLA TT Hawkip amadi Assam Rifles ki atai makok thongba official kaya su saruk yakhi Thoram aduda tongan ba department singi oiba stall kaya su hangdok pagaloinana lemna layeng bagi thabak su chathaki mioi kaya lemna layeng bagaloinana hidak langthak su yanthokki
Ain haiba si ekhoi ka sagon aduna chatminari bani haiba wakhalol asi kauthokpana lamdam asida thohaning da bathodok sing thokpagi chang hengal halibani haina district and session judge Bisnupur CS Brajachan na phongdokre wafam asing asi Bisnupur district ki thanga kendra ki kha thinungai Gram Panchayat ki manung sana laiba Thangalawai Sabalakai da laiba Thangalawai Union Club da pangthok kiba legal aid clinic ama hangdokpa amadi nomagi oba legal awareness program hangdokpagi thoram da phongdok kibani Legal aid clinic adu hangdokpagi thoram da kha thinungai Gram Panchayat ki Pradhan N Ramananda Advocate KS Babu amadi atai masak naiba miyoi kaya saruk yakhi District and Session Judge CS Brajachan na makhatana ngasi hangliba legal aid clinic asina lamdam asigi thokdok wathok khara makhaidi waroisin purakpada achoba mateng oiragani haiki Fertility and Farmers Orientation Program among asi Kaithel Manbida Manipur Livestock Development Board na sinduna pangthokre All Tribal Life Protection Forum Manipur na sinduna pangthokiba thoromaduda Tuibong Laijing Kangpokpi ki ADC member L Zomi Gangmei Veterinary Director S Sauba Singh Kangpokpi Veterinary Hospital ki Deputy Director Dr. Zamkhoket Hakupna Singba miyoi kaya saruk yakhi Thanga Assembly Constituency ki amatangairaba Government High School Thanga High School da tamliba mahiroi singna handak sahigi board na lawba High School Living Certificate Examination da First Division da lakpa mahiroi khudingmakta laptop amamam piragani haina Kendra asigi MLA oibatana tana PDA ki chairman su oiriba T Robindro na phongdokre Wafam asing asi school asida pangthokpa class 10 mahiroi singi coaching camp ama loisinbagi thoramda mahakna phongdokhibani MLA makataraduna dinjang kaijang daba khunai ama semgatpada larik laisu haiba naharol leibatangai fade private school la thaba ngamjadaba loinana tuition thabagi pangal su leijadaba nga phabana sinpham oiba kendra asigi amatangai raba high school asida tamliba mahiroi singbu yokhatnaba pandamda coaching class asi pangthokpani haiki Si aina thang kendragi amata ngariba government high school tamiba satra singsida makoi puning thawat po aina handiki leba class ni exam sida makoina first division hek yorapa satra khudimak aigi site gi laptop amam makoida aina gift guni haibase aina satra Junior Social Scientist Half Kaksing na sinba crusade against defection ngasi dagi hauraga lagliba lisingani kuntoigi October ani fauba chathagadaba campaign nga mari lainana Kaksing Kaithel Irabot Park ta anti defection pamphlet phongduna hawdokre thorom aduda lamdam adom ki masak naiba miyoi kaya su saruk yakhi hauji maraktana break amatanga amuk logzari swara jinge What's good, Yosa? CD, you see the name. Matsigi, you see the Tata Tisconi. Do the Sanagi Mohut youngness in Viandre. Amukahana taramna oksari makataba pauda State Academy of Training ki chahi ki calendar ngasi Works Minister TS Biswajat ki office member da phongkre thoram aduda State Academy of Training ki Director General Onabaki Soryangna official kaya su saruk yakhi thoram ga mari leinana Minister Biswajat na aphaba laingak lainabagi damak official pumnamak chang naina training pibatangai phade chahi chupa makhal kaya gi training piri haiba khanganabagi pandamda calendar phongmani haikhi Haribe Academy Hen of Pangan Kalakanda, foundation, where you home Jehen Kalakanda, Tung the Tolkadaba, for section of productivity, Henganaba, Pandamana, for training Pinaba, Honajagani. Lupin Pinnacle Amadi Raz Medicity na Sinduna heart attack is preventable Hibasida Nomage awareness camp amangasi Raz Medicity the Pangthokre Thoram Aduda Manitkoi Chairman Dr. Radhesham Raz Medicity ki Managing Director H. Rajan Manipur Heart Care Society ki President Dr. K. S. S. Kala Amade Raz Medicity ki Dr. T. S. Joyna Singba Miyoi Kaya Saruk Yakhi Manit Kogi Chairman Radhesham na Dr. Singhi Poktak Matung ina Charoi the Bachinjak Thadok Pagaloina Chang Naina Haksang Sazel Tauduna heart attack tagi Mangzona na Kalhauna na Bahina Bitham Si Haiki. Contract Tauduna, relax Tauduna. Adam had a population to look like the heart of Matose, Simpati Logan, Masi, I could Ganbama, Sangi.
Mathang thagi amadagi hauduna Guwahati da pangthokadaba futsal 2018 da saruk yarunaba amjugi miyoi taret na saba football team amang asi Imphal thadokre. North East ki state nifan yauna Himalaya range da lairiba state sing yauna punna state tarama thoina saruk yaduna chathagadaba sports meet asi ngasi mahut ki director N Git Kumar na Manipur Press Club tagi lam thakre. Assam Electronics Media Journalist Union na sinduna chathagadaba sports meet asiga mari lenana lamthabagi thoram aduda director N Git Kumar na Manipur gi paumi singna I paugi lamda khakta natana sana khotnabada thoina mangjil thana chatpagi pau sing tai chathagadaba sports meet asida su soidana mai pakpo erakani haibagi Hazabalay haina fongdoki. Aikoina Manipur gi players singsi journalist ki team singsi mau sana dum prize am logally no handaksu soidana Manipur gi mingset purakani hai achet pathaza javane. District Hospital Surachandpur na Manipur Heart Foundation amadi Sky Hospital ga kusamnaduna lemna Eco Heart Screening Camp ama District Hospital Surachandpur da pangthokre miyoi chame hana lemna Eco Heart Screening chathaki. Joint Director Veterinary Imphal East amasung Veterinary Officer Takhel Hospital Dr. A. Indra Kumar Gilising Makhada Social Athletic Development Association Sanjan Mam Kunau Development Club Baruni Road Youth Organization amasung Khalason 7 Star Youth Club ka kusamnaduna Chasan Singh hidakap thokre. Mahairoi kharana karigumba pendaba kharadagi school gi boarding thadoktuna chenthorapagi thawongasi matam chana mityang changhaudrabadi mahailoi sangsing lekha tarakpada natana mahairoi singi punsida akaiba pirakloi haningai leite haina KCP MC Progressive ki cherol amana hairi Lubasigi Information and Publicity Secretary Mahi Khomba Mite gi cherol amana nimit kharani gi mamangda Ruda Academy gi mahairoi kharana boarding thadoktuna sen kibadagi School gi ojasing amadi school authority da natana miyam da akitu jungba pohan kiba thawong adu lup asina haksana yaning da po e school asigi boarding da gi chenthora kiba mahiroi sing adu school asigi sonthaba tanja lauduna kanagumba kharana khulai oina sizina bani haibagi singnaba mami chauna tare mahiroi singna tangai phadana pen da balai rabasu mahiroi singi yaifana bagi damakta lairiba mahiroi lupta maram chana amasung mama mapa oiba singa loina na wakat kadabani School gi founder amasung school dagi chenthokiba mahiroi sing mama mapa singa loinana wakhal taminagadabani hairi hauzik sanabagi pau amok pizari Ngasigi sanabagi pauda All Manipur Muslim Organization Coordinating Committee gi mijeng makhada All Kwakta Sports Association sinduna Kwakta Bazar Public Ground da chathariba ahanba Hanit Saha Memorial State Level Manipur Muslim Football Tournament ke ngasi sanakiba ahanba match ta YDO Sorana PYDA Kwakta bu Panjal amasinoda maithibe pikre aduga ani suba match ta na Dynamos mayang Imphal laktabadagi Faso Khatrida walkover pikre National School Games Federation of India ki mitjang makhada January 12 ki 13 phawa Hyderabad ki Telangana da pangthokiba humphum doi suba National School Games Best Wrestling Championship da medal panglaklaba sanaroi sing okpagi thoram amangasi Manipur Press Club da pangthokre All Manipur Traditional Well Wrestling Association sinduna pangthokiba thoram aduda Physical Education gi lecturer L Manaw Singh Association asigi Secretary CH Ibohol Singh National Referee Dr. S. Roman Singh, Judo Coach K.S. Birmani Mitay, International Player Roman, National Referee L. Gokul Sandra, Physical Education gi Lecturer C.S. Premananda Amasung, E. Romila Devi Susaruk Yaki. Thorom aduda Association gi Secretary C.S. Ibohol na Well Wrestling Masana asi Manipur gi Traditional Masana ga Muknaga manaba masana ma oiba maramna marilenaba singna midyang sangbinaba apel tawki. Kangpokpi ki Brigadier M. Thomas Ground sa Chathari Batarahum do Subba Kangoi Inter-Ward Wise Tournament ki ngasi sana ki ba tongan ba match ahum da Ward number 8 ega Ward number 2 ega sana bada goal ahum sana duna draw sat kre ani suba match da Ward number 5 na Ward number 4 Bibo Panjal Mari ani da aduga ahum suba match da na Ward number 14 e na Ward number 11 bo Panjal amasino da maithibe pikre Hayangi Master, Ward number 1A, Amadi, Ward number 2B, Ward number 3A, Amasung, Ward number 14A, Aduga, Ward number 14B, Amadi, Ward number 17 Sanagani.
Hauzik makha taba sanabagi pausing boyan ningthokjamdagi amuk phangbigani. NSU Naran Konjina CYDOL Singkhong Lekai Bomai Tipiduna Sahi Sigi Kunmapal Super Langthapal Kendra Interclub Sports Meet ki Football Masanagi champion oikre Sajing Inat Kan Balumna Sinduna Tha Sigi Tang Tara Mari Digi Tim Tara Nitwen Group Mari Thokna Khaidoktuna Sajing Kangjibung Dilong Sajing da Satharakiba Kunmapal Super Langthapal Kendra Interclub Sports Meet ngasi Luisan Kre Luisan Bagi Thoramda Minister Karam Siam Sajing Inat Kan Baluki President L Lal Sal Senglei Su Saruk Yaki Satarkiba Sportsman asigi football masanagi ngasi sanakiba aroiba matchda NSU Naran Konjina CYDOL Singkhong Lekaibu gol ama sinoda maiti biduna champion oikibani NSU Naran Konjingi mai pakibagi gol adu priyojitna match ki mapal suba minita sankibani Satarkiba games asigi nupigi takwa wargi winner oirba team Mingan Club Team A da lupali sing manga runners up takiba NSU Team A Naran Konjinda lupali sing ahum suba position takiba NSU Naran Konjin Team B da Rupali Singh ani Thauram Mapusingna Kusinaki Football Masanagi champion oikiba NSU Naran Konjin da running trophy galonana Lupali Singh kun runners up takiba Sidol Singkhong Lekai da running trophy galonana Lupali Singh tara Satharakiba tournament asida best player gi mana phangkiba CYDOL Singkhong Lekai gi Joy Chandra da Lupali Singh ama highest scorer gi mana takiba club asigi sanaroi Ais Romario da Lupali Singh ama best discipline team takiba LCDC sajing mamalkai awangda Lupali Singh ama Thauram Mapusingna Kusinaki Lamdam siki chawkhat thorangi infrastructure development simati aina isana as a MLA Lamdam siki adi aduga Manipur ki lengak pada yawa minister moina masih many problem lelaroi tawba aba tawsing tawragani haibusima thamjage Riz Nagamapal amadi YWC Langthabal Sathariba Ahanba Hibok T20 cricket tournament mai pakre Manipur Cricket Association gi miyeng makhada Langthabal Sporting Club Langthabal na sinduna tha sigi tang taritagi team kunma thoina group mari thongna khairoktuna Langthabal Public Ground na sathariba Ahanba Hibok T20 cricket tournament ki ngasi sankiba Ahanba match ta Riz Nagamapal na SSU Singjamaibu wicket Nepal da maithiba pikhibani SSU Singjamai na toss ngamduna Ahanba batting tokibada apiba over kunda wicket tare turaga run humpu manga lauki masigi pakhumda anisuba batting tokiba Riz Nagamapal na over tarada wicket ani khakturega apiba target adu yogduna match asi mai pakhibane match asida Riz Nagamapal gi sanaroi Jayantana wicket mari amadi run kunma thoi logduna man of the match taki tournament asigi anisuba match ki sanakibada yumbu YWC Langthabal na all amen lilongbu run kumapal da machiba pikre match asida mai pakiba YWC Langthabal na toss ngamduna ahanba batting tokibada apiba over kunda wicket mapal turaga run sa magyangkhai nipal lauki masigi pakhumda anisuba batting tokiba all amen lilong na apiba over kunda wicket tare turaga run sa magakumapan khaglogduna match asi mai thikibani match asida YWC Langthabal gi sanaroi Prakash na ball nifu marida run yake mapal logduna man of the match takre Sathariba tournament asigi haying ayupung mapal tabada ahanba match waina PTCC Parsoi amadi Eastern Sporting Nen Wangkhaiga sanagani anisuba match ayupung 13 makhai tabada YSC High School amadi SCCC Singjamaiga sanagani Kongba Youth Organization Sinduna Taha Sikitang Kunipal Dagi Team Kunsana Grunipal Tona Kaidoktuna Organization Siki Ground Sathariba Marisuba Ima Pantribi Trophy Men's Open 5-a-side Football Tournament ki ngasi sanakiba ahanba matchta SWA Mayang Impal amadi YBO Kaikhu goal amata sanadana draw satkre anisuba match ki sanakiba dasu SSU Sangai Pat amadi SYWO Bamon Kampu goal amata sanadana draw satki ahum suba match ki sanakibada UBC yang na IS Pangong bu gol ama sinoda mai tiba pikhi match asida mai pakiba UBC sayang gi amatangar ba gol adu Deepak na sankibani mari suba match ki sanakibada MU Naharup Makhapana UFC Khetri bu gol ani sinoda mai tiba pikre match asida mai pakiba MU Naharup Makhapat ki gol ani du Kandrang amadi Zarip na sanki tournament asigi manga suba match ki sanakibada ST Stephen Hiang Thang amadi PFC Pangong gol amam sanaduna draw satkre ST Stephen Hiang Thangi gol adu Wilson na sanki PFC Pangong gi gol aduna Rohen na sankibani Sahi 38 makhagi nupa masa amadi nipi masagi hum doi Super National School Games Bobenamda Manipur gi nupa amadi nupi gi team na punna medal 13 lagduna overall team champion oikre
School Games Federation of India gi meng makhada tha sigi tang kunipal dagi UP gi Lucknow da satar khiba sahi dramapan makhagi humhumdoi suba National School Games Bobenam da Manipur Bobenam School team gi nupi gi da gold taret silver ama bronze ama puna medal mapal nupa gi da gold manga silver ama bronze ama puna medal taret lauduna satar khiba School Games asida Manipur Bobenam School Games team na nupa masa madin pi masagi overall team champion oi khibani Thakachari boyai hauzik makhata na ngasi no magi oikhiba ing asagi pau amuk phangbigani Environment Directorate State Climate Change Weather Report ki matung ina ngasi gi khwaidagi sakhiba Celsius degree 38 yankai taret khwaidagi ingba Celsius degree 2.13 Nukshita yawa ising manilgi sang maximum da sa da Manipur 19.3 minimum da sa da 9.8 oike ngasi nong chukide Hozik aroi pada maru oiba pau amuk pizari India ki ningtam ihauda thawai na pontha pi khrabasingda ikai khumnaba utuna athaubasingi numit Manipur da su pangthokre Social Welfare Department ki makhada laiba employees singna thabak ningthina tawdrabadi makhoi gi salary piroi haina Social Welfare Minister Nemcha Kipgen na phongdokre amadi India amasung Myanmar ani gi numinini gi business samina land road permit amasung visa on arrival atuba matamda yahanna ba laibak ani gi lusingba singi pungning singsinkhre Ngasigi oina di ISTV na pizza ba Manipuri pau matang asidalo sinjari miyang tabiri pa pumna makpo amukhana khurumjari